ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯉꯁꯤꯗꯒꯤ ISTV ꯅ꯭ꯌꯨꯁ ꯌꯥꯎꯅ ꯅꯦꯠꯋꯥꯔꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯁꯤꯜꯆꯔꯗ ꯌꯦꯡꯍꯟꯕ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯥꯌꯨꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ DK ꯀꯣꯔꯨꯡꯊꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ ISTV ꯅ꯭ꯌꯨꯁ ꯌꯥꯎꯅ ISTV ꯅꯦꯠꯋꯥꯔꯛꯅ ꯄꯨꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯉꯁꯤꯗꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯁꯤꯜꯆꯔꯗ ꯌꯦꯡꯍꯟꯕ ꯍꯧꯈ꯭ꯔꯦ ngasi Silchargi Elora Hotelgi Conference Hall da pangtokpa thorom amada ISTV network ki thorom sing changyeng oina Silchargi BTN channel amadi North East Info gi founder punna khusamnaduna network asigi program sing miyam da yihanki thorom aduda Barak Television Network BTN channel gi proprietor Manish Das ISTV mihut oina Moirangthem Romeo amadi Barak Tampaki saknairaba Social activist Okram Churamani Manipuri Youth Front of Assam ge Chief Convener Seram Herajit Guru Charan College Silchar Manipuri Department ke Head of Department Dr. KN Chandan na chungba maruiba mioi singna sarup yaki ngase yu pung 13 taba matamda pangthokiba ISTV gi akhanaba program sing miyamda yangin kibagi thoram aduda wangang kibasingna phongdokna kibada Silchar da khundariba mitei yauna mioi kayada ISTV network ki program sing yenghanba phanghananaba paikhaliba khongthang asi afaba thabakni masida mipum khudimangna mateng pangsinduna mai pakna hona minasi haiki Masamo Fabo Kunai Emma Semgana Bohanabada Ayushna Azobo Todang Lori Haina Health Minister DK Korungthangna Phungdokre Wa Pharmacy Nauria Pakang Lapa Kendagi Manung Chanba Mongsangai Da Leiba Phamung Tara Legadaba Ayush Hospital Ama Sanga Kibaga Loinana Konjeng Lakaita Nauna Sagadaba Ayush Ki Hospital Amagisu Urep Uyung Tambagi Thoramda Minister na Phungdokibani Thoram Singaduda Kendagi MLA RK Anand Amadi Ayush Ki Director Dr. K Lokendra na Chingba Myoy Singsusar Yaki Dr. K. Lokendrana Hospital ani asi nakshinana saribasi mamangda lamgi che naval leibadagi center gi fund hankiba yabagi phibam leibadagi sakibani phondoki MLA RK Anandna Konjeng lekai ta leiba homeopathy gi dispensary asi Manipur gi khwaidagi liraba dispensary ni masi famung tara leiba hospital ontopa asi Imphal ga naknana leirabasu Nauria Pakhang Lapa Kendra da ana layengi lamda sothana leibadagi Mengkhatnaba paikapa thabakni haiki Health Minister Korungthangna Ayush ki hospital ahum leire atai sing aduna Churachampur amadi Chandel dani Ayush ki layang asi miyamna mapung phana khangnaba yogdaba asi yohonana bhonagani layang makhal asina Japanese encephalitis yauna aruba leina kaya mai pakna layang bangami miyamna cooperation pibirabadi leina asi mipum tingna khanghanana honaba amadi masamau faba khunai ama semgatna honabada mateng oigani haba wapam phungdokhi Aina Prajasingda Hangning Libadi Aikoida Elopeti Giamalay Ayush Giamalay Koina Ayush ki importance asi Kaya Pava Bhapta Birabano Masigi Tazabalay Rabra Handak Japanese encephalitis ki Narak Pasida Mi Kudimakse Pakatna Dunako Kari Werbazano as a punky the Kiduna Na the Basing Su Anaba Olavani Poking Torgasu Maduna Su Kokpangam de Adagi Tori the Pochi Karamana Kosi Hidachi immunization seat Tauba Yadra for Tau View Adana Moroina Susan Pursi Pora Karegadra Hospital si mission Ojoina Langtawal Kendra Manung the Leba Konang Faitek P. Amadi, Lewalambigi, Intervillage Road Amadi, Haybok Chingda Tourist Center, Sananaba Pakaka Mafam Sing the Chetuna Yingson Cray, Konjara Dugumari Dana, Hana Minister Odam Laba, veteran politician Ojoina, Ngasi Yang Shiliba Intervillage Road Asi Atubumatamda Koilas Tana Nabohonagani Amadi, Lewalambi Asi Major District Road Oina Basangokani, Haybok Ching Asi Mahana MLA Wedding Matamda Lupa Crore Amad Chang na Samgat Sagat Pahoram Labani. Punna lupa crore taruk changna semgat kadaba haibok ching asi mahangna oidraba matungda paisa thadara khidre
ꯃꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯔꯤꯁ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃ ꯑꯣꯏꯍꯟꯅꯕ ꯁꯦꯝꯒꯠꯅꯤꯡꯏ ꯍꯥꯏꯈꯤ environment ki aduga forest ki aduga ecology sem ga da baro sarkar ki paisa pukai de lawwa ngamoi da paisa leite koi apa paisa phangani aduga madu baro sarkar na adai da kari ama madadi bera beri khar taune paisa du pi ba yai ya de ga taune aduga hawa nungsit ki khal sidai da ecology ki thabak tauge ha ka anda baro sarkar na paisa pi roi da leite aduna ni aina irai na lupa crore taruk tolong pai aduna ni aina integrated tourist destination ira lai pai hauji chu ai ngasi karingo ga anda ison ki pa to na khoi gi handak khoi gi ayak election contest to jira khali adu to ni aina hai mukti haidri ai karigum bada ayak na rain ti da sam chathara bai si mafam jes da khoi achau ba manipur gi amasung bharat brash gi wai bana ta ga prithvi gi wai ba miyang bam tamna bagi mai kai do ma dai da chap chana baro sakar be sha logane mafam ji semgani ai gi khutani aina law minister wai ri ne manipur gi achau ba luching ba ma manipur assembly dagi aina maming ka thado ki do ana mla na lam helaga assembly da maming ka thalaga thado ki ba ya do ngasi gi assembly na madu dongam dan dong ne agoi gi nasin na mi phui ga to ri do o joi phambe assembly or madi khanga dam ni ngasi jo ai jeri jibi kari guma kanda layok thane assembly da phamma ba kana guma mla lam hen ba mi ga ngdo no mai nambiyo o joi phamma kanda madru o joi na kari toro ka da do manipur miyam ni yang biyo Hayeng September ki tang mga Teachers Day ki tharom ga mari lena na Manipur ki Governor Dr. Najma A. Heptula na Manipur miyam amadi oja ki sinfam da ladiba singda yai proposal pirakli Bharat ki former President Dr. Radhakrishnan ki mapok numit tharom asibu ningsing duna pangtok ka dariba Teachers Day ki tharom asiga mari lena na Dr. Radhakrishnan asi saknairaba educationist amani haina su ningsing lakli yai proposal asina ojana mahiri singi damakta achoba mating piri numit asina lakpada oja singna thamoi shengna kathopaga loinana afaba samasama ohenana ba honarakani haibagi thajabasu thamlakli Lairik tamba matamda laisu khangna ekhoine isagi culture bu mamut tana khangma changi haina Manipur gi ningthau laisemba sana jawbana Preservation and Development of Indian Culture and Heritage haibasida numit ni chupna chatagadaba workshop hodopagi thoramda phondokre Ministry of Culture na sponsor tawduna Bal Vidya Mandir Palace Compound amadi Siksha Vikas Samiti Manipur na sinduna Bal Vidya Mandir da pangtokpa thoram aduda Siksha Vikas Samiti ki President Dr. R.K. Somorjit amadi Bal Vidya Mandir ki Principal Sagosem Radhe Susarya ki Laisemba sana jawbana makhatana Lairik tamlibani haiduna pangtamta tamba kanade Oza Guru Singbu ikai khumnabu utpaga loinana akoibada lairiba chatnabi asi khangnanaba honagadabani haiba wafam phongdokhi punsida tawsanaba haiba khaklai maanaba tawba tawsanaba haiba lai masi ai punsida thamodabani ana punsise yamna laibani adu yamna sulubani adu ani se khawaga laina hinde haiba taagadi ena sahajari kharasi Oza Guru ikai khumnaba discipline laiba aduga aina tawe thauti da kathok ramba aduga aigi akoibada laiba mayam sigi chanabi hono lonjat mayam ji khangna honaga Imphal iski Kangla Sifai gi Chingkhai Chingda leriba Laifam Singh Forest Department tagi khaidoktuna nakhai sengna miyam da sinaduna semgat sagat handuna he thambana hen achumba afaba thausul oigani haina Kanglai Chanura Chakhot Lamjing Lob Kanglai Chalna Thatrok Pacherol amana khangalali Amaromda Nongpok Chungkhai Apanbagi Khubam Semgatpada Ayet Apan Piroidabani Haina Kanglai Pathway for Traditional Heritage Kasham Thong Hodam Leran Thatrok Pacherol amana khangalali Pawi Marathon atemba break amata Pain Relief Ointment Khwang naba kok sikpa tang sikpa phu naba singbuda sinaba yarba lipsa grupna puthok saba Oza Masi awang nongpokki ahanba TMT bars industry ni industry asi 1993 ki December thada linkhatchakibani saiji TMT bars asi German technology na sajabani saiji TMT bars asi awang nongpokki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars sengbat sagatpa khudingmak aikhoigi marup Hakchangi paper solakpadagi puchu singaktaba hakchang choktarpa tumba chaba yaraktaba khong hama nungayaktaba singidamak
ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯥꯏꯔꯞ ꯑꯃꯁꯨꯡ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜꯕꯨ ꯆꯪꯅꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ लेंसिन बिरऊ शर्मा ऑप्टिकल्स बीटी रोड इम्फाल ना स्पेशल ऑफर पिजबगा लोइनना हौदोकचरे लेंस खक्तमक लेगदबा स्कीम मसी पांबीबसिंगना इसागी मिट कचानब फाइबर लेंस अमा लेबिगदबनी अदुगा अदोमगी अपांब फ्रेम अमा फ्री दे पिजगनी खुदोंग चाबसी लौबियु नसिमक लेंसिन बिरऊ शर्मा ऑप्टिकल्स ऑपोजिट जॉनसन स्कूल बीटी रोड इम्फाल। मियाम की नुआइरबा पाउजल मथंगदा दोमना दिल्ली चटपदा लुक एक्टिव हॉस्पिटैलिटी सर्विसेज ना मियाम दा एयर कंडीशन रूम्स एथनिक कुजिन अमसुंग टैक्सी की खुदोंग चाबा थम। Please contact 0999055302 or 098218194453. Look at these hospitality services. Assurance redefined. Break metung da taram nokjari. National Nutrition Week ki tharam ngasi Manipur su pangthokre Imphal gi mafam kaya da leriba Herbal Life Nutrition Center amadi club sing na kusam naduna Korok Nutrition Center Imphal na sindana Nutrition Week asiga mari lenana singjamai bazar dagi Dharmalaya Social Welfare Center Brahmapur nahabam fawba khongchet ama chakki Masamau fana lenana ba pandam da chakki ba khongchet aduda miyoi kya na saruk yakhe khongchet asiga mari lenana thoram adubu sin langwada ajoba thodang yakhi ba miyoi amana wafam kaya phongdorli National Nutrition Week si akhoi ge chap chanaba pandam di lifestyle approaching good nutrition and better nutrition na hariba theme ji khwaidagi phajaba handaki ministry na sembiriba theme ji ga akhoi ga chap manaba ji da akhoi na yam thawai hajang yauna pangthok jaba program Manipur Archery Association sinduna Olympian Lysam Bombela Chanu Opaga loinana Denmark ta handak pangthokadaba World Cup Archery de saruk yagadabi Paunam Lili Chanu da yafa mangol pibagi tharomama ngasi Brahmapur nahabam lekai da leba Dharmalaya Social Welfare Center ki hol da pangthokre tharomadu da Youth Affairs and Sports ki hanagi Deputy Director RC Sharma amadi Association ki maroiba miyoi kya su saruk yakhi RC Sharma na Olympic ta mangjul thakraba lebak singidi sports scientist singna anowa wakalon puthokna bagi thabak paikhanakre India gi oinadi hiram asida midyeng thamba udri haikhe National Food Security Act ki Uripok Kendra gi manung chanba Uripok Panchayat maning amadi lai khulam bi lekai gi April thagi cheng mari leinaba agent yaudana lekai gi nupi kharana yelambadagi lekai miyam horotuna cheng gian ba yaroi haina thingjinkre MLA L Nanda Kumar na mahaki worker single loinana cheng gian ba horokpada lekai miyam na phangadaba cheng suna phangde haiduna ungkhannarakpadagi thaudu asi thokibani hari cheng gi agent oiribi Khumantem Sarojini na Paumi sing the Pongdoropada National Food Security Act ki niyom gi matungina card pairaba amadi card ki number di pairaba card sahodaba miyoi singidi chapsana cheng suna pina na bahonaragani card paihodaba singi oinadi mahakna daita lobung amlaroi masigi daita MLA na lawzaragani haiba wafam thamlakli Tang pi ba haina lekai sigi oina di yana raga ai sidai sta lep sare phang ba khatang ne ta phang bane sita lep ai na yana Amarom da lekai gi nupi amana phongdoropada ek ki matung inna phangpham tokpa cheng suna pigadabani cheng suna piba ngamdrabadi lekai asida makhata na cheng gen ba yaroi haina phongdorali phangna ba khoi na haina di batang jari ba sing je si suna ba phanga di khoi lamle ni ngata ga di laura roi daga ni ta phangi ba mi sing si piya ga di laura ni khadi na ta bi de ya wa di laura daga phang da ba kangbu ka phang da ba kangbu ni ta phang da ba kangbu si si ni moi na bu ga la bu do moi lam ja su e wai gi di moi ga la bu moi lam ja san Sini tinggal itu kan, pemain jena pihak pematam itu aku jem itu. Singzamai Kendra yoina Marsta ki phangpham thopa cheng quintal deshing amai henba cheng phangandaba bu yaning da phong do tunangasi Singzamai okram ledak sorok machinda miyamna wakat mifam chatakre mifam aduda Kendra asida BJP gi mirep oigani hariba oinam romance susar yake magna haikibada miyam gi phangpham thopa cheng asi phangandrabadi khongjang kaya changsingani haina Thamlakli Local MLA amadi superagenda asi yam thuna prasada phangan biu hain hazarena haira phawja ajibo mana bathun abidre asi arigumba
ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯌꯥꯝ ꯐꯝꯐꯝ ꯊꯣꯛꯄ ꯆꯦꯡꯁꯤ ꯐꯪꯍꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯕ ꯑꯆꯧ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ MLA amadi ꯁꯨꯄꯔ ꯑꯦꯖꯦꯟꯗ ꯍꯥꯏꯖꯔꯤ ꯈ꯭ꯋꯥꯏ ꯕ꯭ꯔꯍꯃꯄꯨꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯉꯁꯤ ꯎꯔꯤꯄꯣꯛ ꯆꯀ꯭ꯔꯤꯀ꯭ꯔꯣꯝꯗ MLA ꯅꯟꯗꯀꯨꯃꯥꯔꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯕ꯭ꯔꯍꯃꯄꯨꯔ ꯁꯤꯡꯂꯨꯝ कम डेवलपमेंट सोसाइटी की प्रेसिडेंट एच तोंब शर्मा वार्ड नंबर 4 के कोऑर्डिनेटर एल अरेन कुमार ने चिंब मियो क्या सरुक याखी ममंग थादा इम्फाल जिरी लंबी की सिबिलोंगदा सखंगदब मियो खरना सिक्योरिटी फोर्स तगी नोमई लाखरब मतुंग सिक्योरिटी फोर्स ना खुल असिदा मियो मिने चथबा मरा लेतब मी फाबन चिंबा पामदब थौदो कया चथरे हाइना रोंगमई लुफम असम मणिपुर नागालैंड की प्रेसिडेंट पांती गोलमईना पाउमी सिंह फोंदोखरे थांगमैबन लेकानलोंग खुलदा लेबा रोंगमई नागा काउंसिल मणिपुर की ऑफिस पांथोकबा मिफम अदुदा रोंगमई स्टूडेंट्स ऑर्गेनाइजेशन मणिपुर अमदी रोंगमई यूथ ऑर्गेनाइजेशन मणिपुर की थौपुब सिंसु सरुक याकी पांती गोलमईना सखंगदब सिंगना नोंमई लाखरब मतुंग कुरुमदोइसुबा असम राइफल्स अमदी मणिपुर पुलिस की अपुनब खुदपु अमना सिबिलोंग खुलदा अथेंगबा हिंगदा चंगलक्तुना खुलगी मियोय अनि फाबदा नतना खुलगी नुपी अंगांग कयासु फु चेरमकी मदुदा खुलगी नुपी 12 सोक्तुना नुंगबागी हॉस्पिटल दा लायकनकी सिक्योरिटी फोर्स ना फाजन किबा मियोय अदुदी कबिगाय गांगमई चही 23 अपोपा गमखाई पाव अमदी नमखालुंग चही 29 अपोपा गायचामलुंग मखोय अनि हौजे हौजे पुलिस कस्टडी दा रिमांड लौथदुना लेरी थौदोसिग मरी लेना मणिपुर की होम मिनिस्टर दा मेमोरेंडम अमा पिसिनख्रे मेमोरेंडम अदुदा फाजन किबा मियोय अनि मिचमनी कंडीशन यावदना थादोकदबनी अमदी सिक्योरिटी फोर्स ना सोहलमलबा मियोय सिंगी लायंगबदा चंगखिबा कंपेंसेशन मतिक चाना पीगदबनी मखोय अनिबु लालिबा तांग 10 गी मनुंगदा थादोकत्रबदी अकनबा खोंजंग कया चंगसिलगनी हाइखे हंदक पांथोकदरिबा स्टेट असेंबली मिखलदा लंगथबाल केंद्रदा बीजेपी की मिरेप ओइगनी हारिबा BJYM मणिपुर स्टेट की प्रेसिडेंट पुखरमम सोमोरजित की ngasi इलेक्शन कैंपेन हौदोखरे कैंपेन अदुगी मतंगदा सोमोरजितना केंद्र असिदा ओपोजिशन की माइकैदा चही कया लेरकपना चाखोथरांगी थबक पाइखटपा ngamdaba adu ahongba ama laknanaba BJP की कैंडिडेट ओइनबा होनबनी हाइबा वाफम फोंदोखि फंगले आई बीजेपी की टिकट लेप्सगनी करीगुंबा लायक थीबदगी फंगौद्रगसु आई बीजेपी की प्रिंसिपल नाक्तुना आई बीजेपी की कैंडिडेट पिरेइबा टिकेटुदा आई थवाय हक्चांग यावना सपोर्ट तौगने अमदी आईगी सपोर्टर सिंगे यावना पुना सपोर्ट तौगने हाइबसी हायरगा इसाइदा नावरिया पाखंगलापा केंद्र अवाद अपाना थलब केंद्र ओइरे मियामगी खनगदबा अनौब मिहुत खलजी हाइना ngasi केंद्र असिगी मनुंग चनबा हियांग थांगदगे कोदोंपोकपी फावबा मियामगी रैली चक्रे बीजेपी नावरिया पाखंगलापा केंद्र न सिंधुना चटकिबा रैली अदुदा केंद्र असिदा मिरेप ओइगनी हाइना सेम सारिबा डॉक्टर एस मनाउतोन अमदी अतै लुचिंबा कया सुसर याके रैली असि करिगिदमक पांगथोलिबनो हाइबगी मतंगदा डॉक्टर मनाउतोना वाफम कया फोंदोरली अखोइगी नावरिया पाखंगलापा केंद्र सि प्रजा मियामगी पुंगदा यामना निंगदोन पोंबा केंद्र हाबिदु ओरे मरम मदुरा मसिदगी खरदंग हेना साफनबा ngasi सिगुंबा खोंचर असि चचरिबनी सगोबन नेप्रा मेंजा लेकाई लंपाक्ता हानगी हेल्थ मिनिस्टर ओरंबा लांगपोक लाकपम जयंत कुमार ना लुचिंगदुना उ चारा कया थाखरे उ थाखिबा अदुगा मरी लेनना जयंत कुमार ना ngasi anirak shuba oina उ थाबगी थोरम पांगथोकपनी ममांगदसु कैसांपातगी हौबा मरक फावबा मेडियमदा उ चारा कया थाखरे इम्फाल मनुंगी सोक्चिललिबा अकोइबगी फिबम खरदा ओरबसु कन्ननबा पानमदा उ चारा सिंह असि थाबनी हाइरी इराबोट सेलिब्रेशन कमिटी न सिंधुना चथरलिबा लमयान बहिजम इराबोट की मपो कुमोनगा मरी लेनना ऑल इंडिया स्टूडेंट्स फेडरेशन अमसुंग यूथ फेडरेशन न सिंधुना नुपी कैथेलगी अकोइबदा लमतु सेंगदोखरे हौकिबा अगस्त की तांग 19 बिष्णुपुर डिस्ट्रिक्ट की तौपोकपी खुनो वार्ड नंबर 2 दगी महेरे अमा लांगोल गेम विलेज दा लेबा रेसिडेंशियल किड्स के स्कूल दा ताथी तावैना तौबता नतना फू चेरबा मतुंगदा मयुमदा थमलमलबा मतुंग लेखिदबा थौदो अदुगी लौखटपम थोकपा थबक मणिपुर सरकारना लौखटबबु SFI मणिपुर स्टेट कमिटी ना नुंगाइतबा फोंदोरली BCSC की मतंगदा सेमकिबा JSC ना संगसिलपा खोंजंग खुदिमक्ता SFI मणिपुर स्टेट कमिटी ना सगवकनी हाइरी मरोबा पाउसिंग अमुकाना पिजरी चांगयेंग ओइना ngasiदagi ISTV न्यूज यावना नेटवर्क असिगी मरुएबा थौरम कया सिलचादा यंगनबा हौखरे
amadi masa mau faba kunai ama semgana bohonabada Ayushna ajoba thodang lauri haina Health Minister DK Korungthangna phongdokre ISTV ne pijaba nungtugi pau mata sisinjari mi ta video singba mukana khumjari